ꯃꯈꯥ ꯆꯠꯊꯖꯔꯛꯀꯗꯧꯔꯤꯕ ꯆꯦꯞꯇꯔ ꯑꯁꯤ ꯂꯃꯟꯒꯤ ꯆꯦꯞꯇꯔ 12 ꯁꯨꯕꯅꯤ꯫ ꯍꯧꯖꯔꯒꯦ꯫ ꯀꯣꯔꯧ ꯈꯣꯡꯗꯣꯏ ꯍꯨꯜꯂꯝꯗꯥꯏ ꯕꯔꯥꯛ ꯈꯣꯡꯅꯨꯡꯗꯒꯤ ꯍꯧꯔꯛꯄ ꯑꯣꯏꯅꯥꯝꯂꯣꯡ ꯆꯤꯡꯖꯤꯟꯗ ꯆꯥꯎꯔꯨꯕ ꯃꯥꯂꯪꯕꯗꯤ ꯌꯧꯔꯛꯂꯦ꯫ ꯈꯧꯕꯨꯝ ꯆꯤꯡꯃꯥꯏ ꯑꯁꯣꯝꯗ ꯎꯅꯥ ꯎꯅ ꯍꯥꯎꯔꯩ ꯅꯣꯡꯄꯣꯛ ꯃꯩꯔꯥꯂꯤ ꯎꯅ ꯎꯅ ꯍꯥꯎꯔꯩ ꯅꯣꯡꯄꯣꯛ ꯃꯩꯔꯥꯂꯤ ꯇꯥꯡꯂꯧ ꯆꯨꯞꯅ ꯌꯥꯔꯦꯛꯄ ꯈꯣꯏꯃꯨ ꯅꯍꯥ ꯌꯥꯀꯥꯏꯔꯦ꯫ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡꯗꯅ ꯆꯦꯛꯂꯥ ꯁꯪꯒꯨ ꯄꯥꯏꯔꯛꯂꯦ ꯀꯣꯔꯧ ꯃꯥꯕꯨ ꯑꯣꯛꯄꯒꯨꯝ꯫ ꯌꯨꯝꯗ ꯌꯣꯛꯄꯤ ꯄꯣꯝꯕꯤꯅ ꯆꯦꯛꯂꯥ ꯃꯄꯥꯡ ꯎꯔꯒ ꯁꯪꯒꯨ ꯂꯛꯇ ꯇꯤꯟꯅꯤꯡꯕ ꯄꯣꯝꯕꯤ ꯃꯈꯣꯏ ꯊꯤꯜꯂꯛꯏ꯫ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯄꯨꯝꯅꯃꯛ ꯍꯩꯔꯥꯡ ꯂꯩꯔꯥꯡꯅ ꯂꯩꯇꯦꯡꯂꯦ꯫ ꯄꯟꯊꯧ ꯇꯣꯝꯄꯣꯛꯀꯤ ꯆꯥꯅꯤꯡ ꯈꯣꯝꯕꯤꯁꯨ ꯌꯥꯀꯥꯏꯔꯦ꯫ ꯄꯨꯛꯅꯤꯡꯒꯤ ꯃꯄꯥꯟ ꯇꯥꯡꯖꯕꯤ ꯄꯥꯔꯤꯒ ꯆꯤꯡꯗ ꯀꯥꯔꯨꯒꯅꯤ ꯈꯜꯂꯨꯕꯃꯛꯇꯗ ꯄꯥꯡꯒꯗꯕ ꯃꯊꯧ ꯄꯨꯝꯕ ꯃꯔꯅꯥꯏ ꯂꯣꯏꯖꯈꯤꯕꯒ ꯃꯥꯟꯅꯔꯦ꯫ ꯍꯥꯏꯕꯗꯤ ꯃꯥꯅ ꯑꯄꯥꯝꯕꯗꯣ ꯐꯪꯒꯗꯧꯔꯕꯅꯤꯅ ꯃꯥꯅ ꯌꯥꯝ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯃꯊꯧ ꯄꯨꯝꯕꯗꯣ ꯊꯨꯅ ꯂꯣꯏꯁꯤꯟꯕꯗꯨꯒꯤ ꯋꯥꯍꯟꯊꯣꯛꯅꯤ ꯄꯤꯔꯤ ꯀꯕꯤꯅ꯫ ꯉꯔꯥꯡꯗꯤ ꯂꯤꯡꯖꯦꯜ ꯐꯅ ꯍꯥꯏꯔꯝꯃꯤ ꯄꯟꯊꯧ ꯀꯥꯗ ꯇꯝꯂꯒꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯉꯁꯤꯗꯤ ꯃꯇꯝꯗꯨ ꯑꯣꯏꯔꯛꯂꯕꯗ ꯆꯠꯇꯕꯁꯨ ꯌꯥꯗꯦ ꯆꯠꯅꯤꯡꯉꯤ ꯑꯃꯨꯛꯇ ꯆꯠꯇ꯭ꯔꯤꯕꯒꯨꯝ ꯃꯀꯥ ꯐꯟꯅ ꯆꯠꯄꯁꯨ ꯃꯉꯝꯗꯔꯦ ꯑꯐꯥ ꯄꯨꯟꯅꯔꯦꯗꯣ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯀꯔꯤ ꯅꯠꯇꯕ ꯋꯥꯗꯨꯅ ꯅꯨꯡꯁꯥ ꯊꯤꯔꯛꯏ꯫ ꯀꯣꯔꯧꯅ ꯋꯥꯡꯅ ꯀꯥꯔꯛꯂꯒ ꯆꯥꯅꯤꯡ ꯍꯦꯛꯇ ꯋꯥꯔꯛꯏ꯫ ꯃꯇꯝ ꯁꯣꯏꯒꯗ꯭ꯔ ꯅꯤꯡꯕꯗꯒꯤ ꯄꯟꯊꯧ ꯀꯥꯗ ꯆꯪꯂꯛꯏ ꯇꯥꯛꯂꯨꯒꯦ ꯍꯥꯏꯅ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯃꯉꯣꯟꯗ ꯏꯀꯥꯏꯕ ꯀꯧꯕꯅ ꯐꯤꯖꯤ ꯄꯥꯏꯗꯨꯅ ꯌꯥꯜꯂꯔꯦ꯫ ꯇꯥꯛꯄ ꯉꯝꯗ꯭ꯔꯦ꯫ ꯈꯟꯕ ꯃꯈꯩ ꯈꯜꯂꯒ ꯃꯇꯥ ꯒꯥꯏꯅꯦꯝꯅꯩ ꯀꯧꯔꯨꯈꯤꯒꯦ ꯅꯤꯡꯂꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯉꯔꯥꯡ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡꯏꯟꯅ ꯒꯥꯏꯔꯦꯝꯅꯩꯁꯨ ꯌꯧꯔꯛꯂꯦ꯫ ꯆꯥꯅꯤꯡꯅ ꯃꯇꯥꯕꯨ ꯐꯪꯖꯔꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯍꯥꯛ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯦ꯫ ꯏꯄꯥꯒꯤ ꯃꯐꯝꯗ ꯄꯥꯎ ꯍꯪꯕ ꯉꯝꯗ꯭ꯔꯦꯅꯦ ꯑꯩꯍꯥꯛꯇꯤ꯫ ꯀꯔꯤꯒꯤꯅꯣ ꯏꯇꯥ? ꯑꯩꯅ ꯇꯥꯛꯄ ꯉꯝꯖꯗ꯭ꯔꯕ ꯆꯠꯂꯨꯒꯦ ꯍꯥꯏꯕꯗꯣ ꯀꯔꯤꯒꯤ ꯌꯥꯔꯛꯂꯣꯏꯗ꯭ꯔꯥ? ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯤ꯫ ꯅꯍꯥꯛꯅ ꯑꯃꯨꯛꯇ ꯍꯥꯏꯅꯕꯤꯌꯨꯕ ꯌꯥꯔꯛꯅꯕ꯫ ꯑꯩꯅ ꯍꯦꯟꯅ ꯀꯤꯖꯔꯦ ꯅꯪꯒꯤ ꯅꯇꯧꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯃꯇꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯀꯔꯤꯁꯨ ꯍꯥꯏꯔꯛꯂꯣꯏ ꯏꯀꯥꯏꯗꯨꯅ ꯉꯝꯗꯕꯅꯤ ꯑꯃꯨꯛꯇ ꯍꯥꯏꯅꯕꯤꯌꯨ ꯀꯩꯗꯧꯕꯒꯦ? ꯒꯥꯏꯔꯦꯝꯅꯩꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯕꯨ ꯍꯣꯔꯦꯟ ꯂꯩꯔꯥꯡ ꯈꯨꯟꯕ ꯌꯥꯎꯍꯜꯂꯔꯣꯏꯗ꯭ꯔꯥ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯩꯔꯥꯡ ꯈꯨꯟꯕ ꯌꯥꯎꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩ ꯍꯥꯏꯕꯤꯒꯦ꯫ ꯅꯍꯥꯛꯅ ꯍꯥꯏꯕꯗ ꯌꯥꯖꯒꯦ ꯍꯥꯏꯗ ꯍꯥꯏꯕꯤꯌꯨ꯫ ꯒꯥꯏꯔꯦꯝꯅꯩ ꯃꯇꯥ ꯌꯦꯡꯂꯒ ꯅꯣꯛꯂꯛꯏ꯫ ꯃꯇꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯐꯔꯦ ꯌꯥꯕꯤꯔꯗꯨꯅ ꯈꯨꯂꯥꯛꯄꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯆꯪꯅꯤꯡꯅ ꯂꯣꯟꯅ ꯃꯄꯥꯒꯤ ꯃꯄꯥꯎ ꯇꯥꯔꯤ꯫ ꯃꯇꯥꯅ ꯍꯥꯏꯖꯔꯛꯏ꯫ ꯄꯟꯊꯧ ꯉꯥꯏꯕꯋꯣ ꯇꯥꯔꯤꯕꯔ ꯈꯨꯂꯥꯛꯄ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯆꯤꯡꯗ ꯀꯥꯔꯨꯒꯦ ꯂꯩꯔꯥꯡ ꯊꯤꯕ꯫ ꯈꯨꯂꯥꯛꯄꯅ ꯍꯪꯂꯛꯏ ꯀꯅꯥꯒ ꯆꯠꯀꯗꯣꯏꯕ? ꯆꯪꯅꯤꯡꯅ ꯃꯊꯟꯇ ꯁꯣꯟꯖꯔꯛꯏ꯫ ꯌꯥꯔꯛꯎꯃ ꯌꯥꯕꯤꯔꯛꯎꯃ ꯈꯣꯏꯔꯨꯝꯃꯣ꯫ ꯃꯇꯥꯅ ꯈꯨꯝꯂꯛꯏ ꯄꯥꯔꯤ ꯏꯕꯨꯡꯒꯅꯤ꯫ ꯆꯠꯂꯨ ꯀꯨꯏꯅꯗꯤ ꯂꯩꯊꯣꯔꯛꯀꯅꯨ꯫ ꯒꯥꯏꯔꯦꯝꯅꯩ ꯅꯣꯛꯇꯨꯅ ꯊꯣꯔꯛꯂꯦ꯫ ꯆꯥꯅꯤꯡ ꯈꯣꯝꯕꯤꯅ ꯑꯉꯥꯎꯕꯤ ꯃꯇꯥꯒꯨꯝ ꯀꯣꯜꯂꯤ꯫ ꯀꯣꯟꯗꯨꯅ ꯆꯨꯞꯆꯩ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ ꯃꯇꯥꯅ ꯃꯇꯧ ꯑꯗꯨꯗ ꯊꯤꯛ ꯊꯤꯛ ꯅꯣꯛꯊꯣꯔꯛꯏ꯫ ꯆꯪꯅꯤꯡꯅ ꯃꯇꯥꯒꯤ ꯃꯆꯤꯜ ꯃꯦꯟꯁꯤꯜꯂꯤ꯫ ꯁꯨꯃꯥꯡ ꯌꯧꯔꯛꯂꯦ꯫ ꯑꯅꯤꯃꯛ ꯄꯔꯞ ꯄꯔꯞ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯌꯧꯔꯕꯗ ꯆꯪꯅꯤꯡꯅ ꯃꯇꯥꯕꯨ ꯑꯃꯨꯛ ꯈꯥꯝꯂꯦ ꯍꯥꯏꯔꯛꯏ꯫ ꯁꯣꯏꯔꯦ ꯏꯇꯥ ꯉꯔꯥꯡꯗꯤ ꯅꯕꯨꯡꯗꯨ ꯑꯩꯅ ꯍꯧꯔꯛꯀꯦ ꯍꯥꯏꯔꯝꯃꯤ ꯀꯝꯗꯧꯅꯤ? ꯃꯥꯅ ꯊꯣꯛꯄ ꯂꯥꯛꯆꯔꯒꯅꯤꯗ ꯅꯨꯄꯥꯅꯤꯗꯅ꯫ ꯃꯥꯁꯨ ꯑꯩꯗꯧꯅ ꯏꯀꯥꯏ ꯊꯤꯒꯜꯂꯤꯅꯦ꯫ ꯍꯧꯔꯨꯗ꯭ꯔꯕꯗꯤ ꯂꯥꯛꯀꯅꯤ ꯊꯥꯖꯗꯦ꯫ ꯑꯗꯨꯗꯤ ꯅꯍꯥꯛ ꯀꯧꯔꯨꯔꯣ ꯑꯩꯍꯥꯛ ꯁꯤꯗ ꯉꯥꯏꯔꯝꯒꯦ꯫ ꯅꯍꯥꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯥꯔꯛꯂꯔꯣꯏ꯫ ꯅꯨꯄꯥ ꯃꯑꯣꯡ ꯑꯃꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯠꯂꯨꯔꯁꯤ꯫ ꯄꯥꯔꯤꯒꯤ ꯃꯌꯨꯝꯂꯣꯝꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯠꯈ꯭ꯔꯦ꯫ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯆꯪꯅꯤꯡꯅ ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯂꯛꯇꯦ꯫ ꯄꯥꯔꯤꯒꯤ ꯌꯨꯝ ꯆꯪꯈꯤꯗꯕ ꯀꯨꯏꯈ꯭ꯔꯦ꯫ ꯆꯥꯅꯤꯡ ꯏꯇꯥ ꯑꯩꯕꯨ ꯃꯤꯒꯤꯗ ꯆꯪꯍꯟꯕꯤꯒꯅꯨꯕ꯫ ꯅꯍꯥꯛꯅ ꯈꯔ ꯍꯧꯕꯤꯔꯨ ꯀꯔꯤ ꯍꯥꯏꯕꯒꯦ? ꯅꯪꯅ ꯍꯧꯒꯦ ꯍꯥꯏꯔꯝꯂꯒ ꯑꯩꯅ ꯀꯔꯝ ꯍꯧꯒꯅꯤ? ꯑꯩꯗ ꯌꯥꯎꯖꯔꯣꯏ꯫ ꯅꯈꯣꯏ ꯑꯅꯤ ꯆꯠꯂꯨꯔꯣ꯫ ꯌꯥꯎꯗꯕ ꯌꯥꯗꯦ꯫ ꯀꯔꯤꯁꯨ ꯍꯥꯏꯔꯛꯀꯗꯧꯕ ꯅꯠꯇꯦꯌꯦ ꯑꯩꯅ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯌꯨ꯫ ꯅꯍꯥꯛꯅ ꯍꯥꯏꯕꯗꯤ ꯀꯝꯗꯧꯏ? ꯅꯍꯥꯛꯁꯤ ꯂꯥꯏꯃ ꯐꯖꯗꯦ꯫ ꯏꯃꯥ ꯄꯥꯝꯍꯩꯕꯤꯕꯨ ꯏꯀꯥꯏꯗꯨꯅ ꯇꯧꯕꯅꯤ꯫ ꯑꯩꯕꯨꯗꯤ ꯏꯀꯥꯏꯒꯅꯨ ꯍꯥꯏꯔꯤꯕ꯭ꯔꯥ? ꯈꯠꯅꯔꯕ꯭ꯔꯥ? ꯈꯠꯅꯔꯒꯅꯨ ꯆꯠꯃꯤꯟꯅꯁꯤ ꯍꯧꯒꯗ꯭ꯔꯥ?
ꯈꯠꯅꯔꯒꯕꯨ ꯆꯠꯃꯤꯟꯅꯁꯤ ꯍꯧꯒꯗ꯭ꯔꯥ ꯑꯉꯥꯎꯕꯤ ꯆꯪꯗ ꯆꯪꯃꯤꯟꯅꯁꯤ ꯑꯩꯍꯥꯛ ꯍꯥꯏꯕꯤꯒꯦ ꯑꯅꯤꯃꯛ ꯆꯪꯂꯛꯂꯦ ꯄꯥꯔꯤꯅ ꯑꯅꯤꯗꯨ ꯍꯦꯛ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯈ꯭ꯔꯦ ꯂꯥꯛꯂꯦꯗꯅ ꯁꯤꯗꯤ ꯃꯊꯟꯇ ꯁꯣꯜꯂꯤ ꯎꯁꯤꯟꯅꯈꯤꯗ꯭ꯔꯦ ꯀꯧꯕ ꯂꯥꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯆꯦꯟꯈ꯭ꯔꯁꯤꯔ ꯑꯗꯨꯝ ꯈꯜꯂꯛꯏ ꯄꯥꯝꯍꯩꯕꯤ ꯃꯃꯥꯅ ꯆꯅꯤꯡꯕꯨ ꯎꯕꯗ ꯇꯔꯥꯝ ꯇꯔꯥꯝ ꯀꯧꯁꯟꯕꯤꯔꯛꯏ ꯆꯪꯅꯤꯡ ꯒꯥꯏꯔꯦꯝꯅꯪ ꯀꯔꯤꯒꯤꯅꯣ ꯅꯕꯥꯅꯤꯅ ꯑꯁꯨꯛ ꯉꯟꯅ ꯈꯨꯂꯥꯛꯄꯅ ꯀꯔꯤ ꯍꯥꯏꯔꯛꯏ ꯆꯅꯤꯡꯅ ꯃꯇꯥꯗ ꯈꯨꯖꯤꯟꯅ ꯁꯤꯛꯏ ꯃꯇꯥꯅ ꯈꯨꯝꯃꯤ ꯏꯕꯨꯡ ꯍꯧꯒꯦ ꯂꯥꯛꯄꯅꯤ ꯀꯔꯤꯒꯤꯅꯣ ꯏꯇꯥꯒ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯆꯤꯡꯗ ꯂꯩ ꯊꯤꯕ ꯄꯨꯕꯤꯒꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤꯅꯤ ꯃꯇꯥꯅ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯑꯣꯟꯁꯤꯜꯂꯤ ꯄꯥꯝꯍꯩꯕꯤꯅ ꯍꯪꯂꯛꯏ ꯀꯔꯤ ꯆꯤꯡꯗ ꯆꯠꯀꯗꯧꯕ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦ ꯏꯕꯨꯡꯅ ꯈꯪꯂꯤꯒꯅꯤ ꯄꯥꯔꯤ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯃꯃꯥꯅ ꯍꯪꯂꯛꯏ ꯄꯥꯔꯤ ꯒꯥꯏꯔꯦꯝꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯕ꯭ꯔꯥ ꯑꯩꯅ ꯍꯧꯕ ꯅꯠꯇꯦ ꯆꯪꯅꯤꯡꯅꯅꯤ 이चाꯎ ꯆꯥꯎꯅ ꯆꯦꯜꯂꯛꯏ ꯃꯃꯥꯕꯨ ꯏꯀꯥꯏꯕꯗꯒꯤ ꯆꯠꯂꯨꯔꯣꯗꯅ ꯃꯤꯗꯤ ꯂꯥꯛꯂꯦ ꯄꯥꯔꯤꯁꯤꯡ ꯈꯥꯏꯕ ꯇꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯏꯁꯤꯡ ꯃꯅꯝ ꯆꯨꯔꯕ ꯉꯕꯣꯡ ꯑꯃ ꯏꯜꯂꯗꯨꯅ ꯑꯃꯨꯛ ꯊꯣꯔꯛꯂꯦ ꯃꯃꯥꯗꯁꯨ ꯇꯥꯛꯂꯝꯗꯦ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨꯒ ꯂꯣꯏꯅꯈ꯭ꯔꯦ ꯄꯥꯝꯍꯩꯕꯤꯅ ꯌꯦꯡꯍꯧꯏ ꯑꯍꯨꯝꯗꯨꯕꯨ ꯃꯥꯒꯤ ꯀꯪꯂꯕ ꯊꯃꯣꯏꯗꯒꯤ ꯇꯥꯛꯂꯨꯗꯅ ꯂꯥꯛꯆꯕ ꯅꯨꯡꯁꯤ 이훈 ꯑꯃꯁꯨ ꯐꯥꯎꯔꯛꯏ ꯈꯪꯍꯧꯗꯅ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯄꯥꯔꯤꯕꯨ ꯈꯥꯝꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯍꯥꯡꯕ ꯂꯝꯕꯤ ꯇꯥꯔꯛꯂꯕꯗ ꯆꯪꯅꯤꯡꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯦꯀꯣ ꯅꯨꯄꯥ ꯃꯥꯟꯗꯦꯗ ꯅꯍꯥꯛꯅ ꯍꯧꯕ ꯃꯈꯩ ꯍꯧꯕꯤꯔꯒ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯇꯥꯏꯁꯤꯜꯂꯤ ꯑꯩꯗꯤ ꯆꯠꯂꯅꯨꯁꯦ ꯍꯥꯏꯕꯅꯤ ꯅꯈꯣꯏꯅ ꯄꯨꯕꯤꯌꯨ ꯃꯍꯥꯏꯗꯣ ꯅꯨꯡꯉꯥꯏꯔꯦꯗ ꯑꯇꯥꯕꯅ ꯇꯥꯔꯒ ꯅꯣꯛꯀꯅꯤ ꯑꯎꯕꯅ ꯏꯀꯥꯏ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯃꯛ ꯍꯥꯏꯖꯁꯅꯨ ꯉꯁꯤꯁꯨ ꯅꯈꯣꯏꯅ ꯍꯧꯔꯤꯕ ꯑꯁꯤꯅꯤ ꯑꯗꯨꯅꯅꯤ ꯍꯥꯏꯕꯅꯤ ꯑꯩꯁꯨ ꯆꯠꯅꯤꯡꯗ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯒꯅꯤ ꯈꯟꯕꯗ ꯍꯥꯏꯖꯜꯂꯨꯕꯗꯒꯤ ꯃꯔꯥꯛꯂꯕꯅꯤ ꯁꯥꯎꯅꯨ ꯆꯅꯤꯡ ꯑꯩꯅ ꯂꯥꯜꯂꯕꯅꯤ ꯏꯃꯥꯕꯨ ꯏꯀꯥꯏꯕꯗꯒꯤ ꯋꯥ ꯁꯣꯏꯈ꯭ꯔꯦ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ ꯅꯨꯄꯥ ꯑꯣꯏꯕꯅ ꯑꯗꯨꯝꯅ ꯂꯩꯊꯣꯛꯄ ꯍꯧꯅꯗꯦ ꯆꯪꯅꯤꯡꯅ ꯈꯨꯝꯂꯛꯏ ꯄꯥꯔꯤ ꯅꯨꯡꯁꯥ ꯊꯤꯈ꯭ꯔꯦ ꯃꯍꯥꯛꯅ ꯂꯥꯜꯂꯨꯕ ꯑꯣꯏꯕꯗꯒꯤ ꯆꯅꯤꯡ ꯃꯋꯥꯍꯩ ꯃꯈꯩꯗꯤ ꯁꯥꯎꯖꯕꯅꯤ ꯄꯥꯈꯪꯒꯤ ꯃꯁꯛ ꯎꯔꯨꯕꯗ ꯄꯨꯛꯅꯤꯡ ꯐꯥꯎꯔꯨꯕ ꯉꯝꯈꯤꯗꯦ ꯃꯈꯣꯏ ꯑꯍꯨꯝ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯂꯝꯈꯥꯏ ꯑꯃ ꯌꯧꯔꯛꯂꯦ ꯄꯤꯛꯂꯕ ꯂꯝꯕꯤ ꯑꯃ ꯂꯣꯛꯆꯥꯎ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯤ ꯑꯇꯣꯞꯄ ꯑꯃꯅ ꯑꯇꯣꯞꯄ ꯆꯤꯡꯃꯥꯏꯗ ꯇꯝꯈ꯭ꯔꯤ ꯆꯤꯡꯃꯥꯏ ꯇꯝꯕ ꯑꯗꯣꯝꯗ ꯄꯥꯔꯤꯅ ꯂꯝꯕꯤ ꯆꯤꯡꯂꯛꯏ ꯂꯝꯕꯤ ꯅꯥꯛꯌꯦꯠ ꯑꯅꯤꯗ ꯂꯩꯒꯤ ꯂꯩꯔꯥꯡ ꯀꯌꯥꯅ ꯃꯨꯅ ꯌꯦꯡꯂꯛꯏ ꯃꯥꯂꯪꯕꯁꯨ ꯃꯇꯨꯡ ꯏꯜꯂꯛꯏ ꯂꯩꯔꯥꯡ ꯍꯦꯛꯄ ꯌꯥꯎꯔꯨꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯄꯥꯔꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯂꯩ ꯊꯤꯔꯨꯅꯤ ꯆꯪꯅꯤꯡ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦ ꯅꯍꯥꯛꯅ ꯅꯨꯄꯥꯅꯤ ꯅꯍꯥꯛꯀꯤ ꯃꯇꯨꯡ ꯏꯜꯂꯛꯄꯅꯤ ꯉꯔꯥꯡ ꯑꯩꯅ ꯆꯤꯡꯗꯒꯤ ꯎ ꯊꯝꯕꯥꯜ ꯑꯃ ꯄꯨꯔꯛꯄꯗ ꯃꯋꯣꯜ ꯈꯟꯕꯗꯨ ꯅꯤꯡꯁꯤꯡꯉꯨꯀꯣ ꯅꯍꯥꯛꯅ ꯍꯦꯛꯂꯛꯇ꯭ꯔꯕꯁꯨ ꯀꯌꯥꯗ ꯀꯨꯏꯅ ꯁꯥꯠꯄ ꯉꯝꯒꯗꯒꯦ ꯃꯊꯟꯇ ꯀꯦꯝꯗꯨꯅ ꯃꯥꯡꯖꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒꯤꯗꯃꯛ ꯋꯥꯔꯨꯕꯅꯤ ꯑꯩꯍꯥꯛꯅ ꯅꯤꯉꯣꯟꯒꯤ ꯄꯨꯟꯁꯤꯒ ꯀꯔꯤꯁꯨ ꯈꯦꯟꯅꯗꯦ ꯈꯜꯂꯨꯗꯨꯅ ꯅꯍꯥꯛꯇꯤ ꯃꯄꯥꯟ ꯐꯕꯤꯅꯤ ꯏꯄꯥꯅ ꯈꯨꯟꯕꯨꯅꯤ ꯁꯤꯡꯉꯦꯜ ꯅꯥꯗꯣꯝ ꯁꯥꯠꯄꯤꯅꯤ ꯂꯩꯔꯥꯡ ꯑꯄꯥꯟꯕꯤꯅꯤ ꯂꯩꯔꯥꯡꯃꯛ ꯑꯣꯏꯔꯕꯁꯨ ꯇꯥꯡꯖꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯍꯥꯛꯀꯤꯗꯤ ꯃꯗꯨꯗ ꯑꯎꯕꯒꯤ ꯀꯨꯝꯍꯩ ꯌꯦꯡꯕꯒꯤ ꯋꯥꯗꯅꯤꯗ ꯀꯨꯝꯍꯩ ꯅꯠꯇꯦ ꯑꯁꯦꯡꯕꯅꯤ ꯉꯁꯤ ꯑꯩꯒ ꯂꯣꯏꯅꯅ ꯆꯤꯡꯗ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯕ ꯈꯨꯂꯥꯛꯄꯅ ꯈꯪꯍꯧꯕ꯭ꯔꯥ ꯈꯪꯍꯧꯏ ꯏꯇꯥꯅ ꯇꯥꯛꯂꯝꯕꯅꯤ ꯅꯍꯥꯛꯅ ꯇꯥꯛꯄꯗꯤ ꯀꯩꯗꯧꯏ ꯅꯍꯥꯛꯅ ꯑꯁꯥꯏ ꯏꯃꯥꯗ ꯆꯦꯟꯕꯗꯣ ꯍꯣꯏ ꯂꯥꯛꯄꯒꯤꯗꯤ ꯂꯥꯛꯂꯦ ꯑꯗꯨꯕꯨ ꯍꯟꯈꯤꯒꯗꯧꯕꯁꯤ ꯑꯣꯏꯔꯦ ꯑꯩꯅ ꯀꯤꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯁꯥꯎꯔꯝꯒꯗ꯭ꯔꯥ ꯁꯥꯎꯗꯤ ꯁꯥꯎꯔꯣꯏ ꯑꯩꯅ ꯏꯀꯥꯏꯖꯕ ꯆꯅꯤꯡꯅ ꯅꯝꯗꯨꯅ ꯄꯨꯕꯅꯤ ꯍꯦꯛꯇ ꯍꯥꯏꯌꯨ ꯑꯩꯁꯨ ꯌꯥꯎꯔꯔꯣꯏ ꯅꯪꯁꯨ ꯍꯣꯔꯦꯟ ꯂꯥꯛꯄꯅ ꯍꯪꯂꯒ ꯑꯩꯅ ꯄꯨꯕꯅꯤ ꯍꯥꯏꯅ ꯈꯨꯝꯒꯗ꯭ꯔꯥ ꯈꯨꯝꯗꯕꯗꯤ ꯑꯋꯣꯏꯕ ꯋꯥꯕꯨ ꯑꯗꯨꯝꯅ ꯈꯨꯝꯂꯕꯗꯤ ꯑꯩꯍꯥꯛ ꯅꯈꯣꯏꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯥꯛꯄ ꯉꯝꯂꯔꯣꯏ ꯂꯥꯛꯇ꯭ꯔꯕꯁꯨ ꯐꯩ ꯑꯩꯅ ꯍꯥꯏꯕꯒꯤ ꯂꯥꯛꯄꯅꯤ ꯀꯔꯤ ꯍꯥꯏꯒꯦ ꯏꯇꯥ ꯑꯄꯪꯕꯤ ꯃꯇꯥꯗ ꯇꯥꯏꯅꯔꯛꯏ ꯃꯇꯥꯅ ꯈꯨꯝꯖꯩ ꯆꯪꯍꯟꯗ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ ꯅꯝꯗꯨꯅ ꯆꯪꯒꯅꯤ ꯄꯥꯝꯍꯩꯕꯤ ꯏꯃꯥꯅ ꯏꯕꯨꯡꯅ ꯀꯧꯏ ꯍꯥꯏꯅ ꯇꯥꯛꯂꯒ ꯍꯦꯛ ꯂꯣꯏꯔꯦꯗꯅ ꯑꯅꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯄꯥꯔꯤ ꯅꯥꯏꯇꯣꯝ ꯇꯥꯔꯛꯏ ꯇꯁꯦꯡꯅ ꯅꯨꯡꯁꯥ ꯊꯤꯈ꯭ꯔꯦ ꯆꯪꯅꯤꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯩꯇꯩ ꯂꯩꯕꯥꯛ ꯍꯥꯏꯕꯗꯨ ꯐꯖꯩ ꯍꯥꯏꯗ ꯈꯨꯂꯥꯛꯄꯤ ꯏꯅꯦꯝꯅ ꯅꯍꯥꯛꯀꯤ ꯋꯥꯔꯤ ꯑꯃ ꯇꯥꯔꯕ꯭ꯔꯥ ꯅꯍꯥꯛ ꯋꯥꯔꯤ ꯑꯃ ꯇꯥꯔꯕ꯭ꯔꯥ ꯀꯔꯤ ꯋꯥꯔꯤ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤ
ꯃꯣꯏꯔꯥꯡ ꯍꯥꯏꯕ ꯑꯗꯨꯒꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯈꯝꯕꯗꯨ ꯌꯥꯝꯅ ꯂꯥꯏꯔꯩ ꯍꯥꯏ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯕ ꯊꯣꯏꯕꯤ ꯍꯥꯏꯕꯤꯗꯣ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ ꯍꯥꯏ ꯈꯝꯕꯗꯣ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯊꯣꯏꯕꯤ ꯍꯥꯏꯕꯤ ꯑꯗꯨꯒꯤ ꯄꯥꯔꯤ ꯅꯨꯄꯥꯗꯅ ꯋꯥꯖꯕ ꯍꯧꯅꯩ ꯅꯨꯄꯤꯒꯤ ꯊꯣꯏꯕꯤ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯈ꯭ꯔꯦ ꯑꯗꯨꯒꯤ ꯍꯥꯏꯔꯨꯕꯗꯤ ꯀꯔꯤꯁꯨ ꯋꯥꯔꯣꯏ ꯅꯨꯄꯥꯗꯤ ꯃꯁꯥ ꯄꯥꯟꯕ ꯎꯆꯦꯛꯅꯤ ꯅꯨꯄꯤꯅ ꯄꯣꯟꯗ ꯌꯣꯛꯄꯤꯅꯤ ꯆꯦꯛꯇ ꯆꯦꯛꯁꯤꯜꯂꯛꯂꯒ ꯅꯨꯄꯤꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯜꯂꯤ ꯅꯨꯄꯥꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯕ ꯃꯇꯥꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯆꯠ ꯑꯣꯏꯔꯤꯅꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯔꯝꯆꯠ ꯑꯣꯏꯔꯤꯅꯤ ꯅꯨꯄꯤꯕꯨ ꯑꯄꯪꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯔꯥꯟ ꯁꯤꯖꯜꯂꯕꯗ ꯑꯗꯨꯕꯨꯗꯤ ꯈꯪꯅꯔꯛꯀꯅꯤꯗꯅ ꯀꯔꯤ ꯍꯥꯏꯒꯦꯅꯦ ꯏꯇꯥ ꯒꯥꯏꯔꯦꯝꯅꯩ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯇꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯆꯤꯡꯃꯥꯏ ꯑꯃ ꯐꯪꯂꯦ ꯃꯐꯝ ꯑꯗꯣ ꯑꯣꯟꯊꯣꯛꯅ ꯐꯖꯩ ꯁꯖꯤꯕꯨ ꯊꯥꯒꯤ ꯃꯥꯛꯃꯩꯅꯤ ꯃꯥꯛꯆꯤꯟꯗ ꯁꯥꯠꯄꯤ ꯂꯩꯔꯥꯡꯁꯨ ꯉꯁꯤ ꯐꯥꯎꯕ ꯃꯁꯥꯠꯂꯤ ꯂꯩꯍꯧ ꯐꯕꯤ ꯆꯤꯡꯊ꯭ꯔꯥꯎ ꯂꯩꯄꯥꯜ ꯀꯌꯥꯅ ꯑꯃꯃꯝ ꯑꯅꯤ ꯑꯅꯤ ꯆꯣꯡꯅ ꯆꯣꯡꯅ ꯍꯧꯔꯤ ꯎ ꯊꯝꯕꯥꯜ ꯀꯧꯕ ꯂꯩꯔꯥꯡ ꯑꯗꯨꯅ ꯀꯣꯔꯧ ꯇꯦꯝꯁꯤꯡꯅꯔꯛꯏ ꯂꯩꯔꯥꯡꯒꯤ ꯂꯩꯅꯝꯅ ꯃꯥꯏꯀꯩ ꯃꯔꯤ ꯊꯟꯈ꯭ꯔꯦꯗꯣ ꯂꯩꯍꯤ ꯄꯥꯟꯕ ꯈꯣꯏꯃꯨ ꯂꯩꯒꯤ ꯂꯩꯅꯝ ꯐꯪꯕꯗ ꯆꯠꯐꯝ ꯄꯥꯏꯐꯝ ꯈꯪꯈꯤꯗ꯭ꯔꯦ ꯆꯤꯡꯒꯤ ꯎꯔꯩꯅ ꯀꯌꯥꯅꯤ ꯃꯦꯂꯩ ꯂꯩꯁꯅꯥ ꯅꯣꯡꯖꯨꯝꯄꯥꯟ ꯀ꯭ꯋꯥꯛꯂꯩ ꯌꯦꯔꯨꯝꯂꯩ ꯁꯝꯖꯤꯔꯩ ꯁꯤꯡꯉꯦꯜ ꯅꯥꯆꯣꯝ ꯁꯦꯝꯗ꯭ꯔꯕꯁꯨ ꯃꯁꯥꯅ ꯅꯥꯆꯣꯝ ꯑꯣꯏꯔꯕꯤ ꯂꯩꯔꯥꯡꯒꯤ ꯃꯈꯜ ꯃꯈꯜ ꯀꯌꯥꯅꯤ ꯁꯤꯡꯉꯦꯜ ꯂꯩꯁꯛ ꯂꯩꯆꯨ ꯑꯃꯠꯇꯁꯨ ꯇꯤꯟꯅꯗꯦ ꯀꯅꯥꯒꯨꯝꯕꯅ ꯂꯩꯀꯣꯜ ꯁꯦꯝꯕꯅ ꯃꯆꯟ ꯆꯥꯅ ꯊꯥꯕꯒꯨꯝ ꯅꯤꯡꯊꯤꯖꯩꯗꯣ ꯃꯐꯝ ꯑꯗꯨꯒꯤ ꯑꯋꯥꯡ ꯄꯥꯡꯕꯗ ꯌꯥꯡꯒꯪꯂꯕꯤ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯃꯅ ꯂꯣꯛꯆꯞ ꯇꯝꯅ ꯆꯥꯏꯊꯔꯛꯂꯤ ꯀꯣꯔꯧ ꯃꯥꯌꯣꯛ ꯑꯣꯏꯕꯅ ꯂꯤꯛꯂꯥꯡ ꯄꯔꯦꯡꯅ ꯆꯣꯏꯅ ꯇꯥꯔꯛꯄꯗꯨ ꯃꯉꯥꯏꯈ꯭ꯔꯦ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏꯒ ꯑꯣꯏꯕꯅꯦ ꯅꯨꯡꯁꯥꯅꯒ ꯂꯥꯡꯕꯅꯦ ꯄꯨꯛꯅꯤꯡ ꯍꯨꯅꯕꯒꯤ ꯃꯁꯛꯅꯤ ꯃꯐꯝ ꯑꯗꯣ ꯌꯧꯔꯕꯗ ꯁꯤꯡꯉꯦꯜ ꯃꯥꯟꯕꯤ ꯆꯪꯅꯤꯡꯁꯨ ꯂꯩꯔꯥꯡꯂꯛꯇ ꯇꯤꯟꯅꯤꯡꯂꯦ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯃꯇꯥꯗ ꯍꯥꯏꯖꯔꯛꯏ ꯏꯇꯥ ꯃꯐꯝ ꯑꯁꯤꯗ ꯄꯣꯊꯥꯈꯤꯁꯤ ꯁꯤꯡꯉꯦꯜ ꯂꯩꯅꯝ ꯄꯨꯕ ꯃꯥꯂꯪ ꯈꯪꯒꯣꯟ ꯑꯣꯛꯈꯤꯁꯤ ꯀꯔꯤ ꯍꯥꯏꯕꯒꯦ ꯐꯔꯦ ꯏꯇꯥ ꯄꯥꯔꯤ ꯏꯕꯨꯡ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯁꯤꯅꯦ ꯑꯁꯨꯛ ꯐꯖꯕ ꯃꯐꯝꯁꯤꯗꯤ ꯑꯩꯗꯤ ꯎꯕꯨ ꯎꯖꯗ꯭ꯔꯤ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡꯅ ꯊꯟꯅ ꯁꯥꯠꯄꯅꯦ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦꯗꯣ ꯂꯩꯔꯥꯡ ꯂꯩꯁꯛ ꯈꯜꯂꯨ ꯁꯤꯡꯉꯦꯜ ꯆꯔꯣꯡ ꯍꯦꯛꯄꯤꯒꯦ ꯄꯥꯔꯤꯅ ꯍꯥꯏꯔꯛꯏ ꯒꯥꯏꯔꯦꯝꯅꯩ ꯑꯩꯈꯣꯏꯁꯨ ꯌꯥꯎꯖꯒꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯆꯪꯅꯤꯡ ꯂꯩꯗꯤ ꯂꯥꯏꯕꯨ ꯂꯥꯏꯔꯤ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯁꯤ ꯌꯦꯡꯉꯨ ꯏꯆꯦꯜ ꯊꯠꯈ꯭ꯔꯕ ꯁꯥꯎꯅ ꯆꯥꯏꯊꯔꯛꯂꯤꯕꯁꯤ ꯂꯩꯈꯥ ꯇꯝꯅ ꯒꯥꯏꯔꯦꯝꯅꯩ ꯄꯥꯡꯒꯜ ꯐꯕꯒꯤ ꯍꯧꯅꯕꯅꯤ ꯏꯇꯥ ꯄꯥꯔꯤ ꯑꯩꯍꯥꯛ ꯇꯥꯎꯖꯤꯡ ꯍꯩꯔꯥꯡ ꯊꯤꯔꯨꯒꯦ ꯅꯈꯣꯏ ꯑꯅꯤ ꯐꯝꯂꯝꯈꯣ ꯆꯪꯅꯤꯡ ꯀꯌꯥ ꯂꯥꯞꯅ ꯆꯠꯀꯗꯕꯅꯣ ꯅꯇꯨꯡ ꯏꯜꯂꯛꯀꯦ ꯑꯩꯈꯣꯏꯁꯨ ꯀꯣꯏꯔꯧ ꯃꯩꯁꯥ ꯂꯥꯡꯂꯒ ꯍꯨꯃꯥꯡ ꯂꯩꯔꯤꯛ ꯂꯥꯡꯒꯅꯤ ꯑꯁꯤꯗ ꯑꯗꯨꯝ ꯐꯝꯃꯝꯃꯨ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤ ꯑꯗꯣ ꯅꯣꯡꯆꯨꯞ ꯄꯥꯡꯅ ꯀꯥꯈꯠꯈ꯭ꯔꯦ ꯆꯤꯡꯒꯤ ꯊꯦꯟꯗ ꯍꯧꯕ ꯅꯥꯋꯣꯏꯗꯣꯡ ꯂꯥꯕꯒꯤ ꯁꯥꯍꯧꯅꯤ ꯅꯨꯡꯁꯥ ꯁꯥꯗꯥꯅꯤ ꯄꯥꯈꯪ ꯇꯨꯡꯌꯥꯟ ꯇꯥꯕꯅ ꯈꯣꯏꯕꯨ ꯅꯧꯕ ꯃꯑꯣꯡꯅꯤ ꯃꯗꯨ ꯑꯃꯨꯛ ꯎꯔꯨꯕꯗ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯒꯨꯝ ꯆꯅꯤꯡꯈꯣꯝꯕꯤ ꯍꯧꯒꯠꯂꯦ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯔꯛꯏ ꯐꯖꯈ꯭ꯔꯦ ꯄꯥꯈꯪꯒꯤ ꯂꯨꯇꯨꯡ ꯇꯥꯕꯗꯣ ꯇꯥꯊꯔꯛꯄ ꯈ꯭ꯋꯥꯡꯅ ꯈꯨꯗꯥꯞ ꯂꯥꯛꯄ ꯌꯥꯗꯒꯨꯝ ꯎꯏ ꯂꯐꯨ ꯐꯩꯀꯛꯅ ꯕꯒꯨꯝ ꯐꯩꯔꯨ ꯑꯅꯤ ꯅꯤ ꯇꯥꯊꯔꯛꯄ ꯈꯨꯕꯣꯝꯅ ꯇꯣꯅꯧ ꯂꯪꯆꯥꯛ ꯃꯥꯟꯕꯅꯤ ꯄꯥꯔꯤꯒꯤ ꯉꯧꯔꯨꯅꯕ ꯀꯨꯆꯨꯗꯣ ꯀꯣꯔꯧ ꯃꯁꯦꯛ ꯂꯥꯛꯄꯗ ꯇꯉꯥꯡ ꯇꯉꯥꯡ ꯎꯔꯛꯂꯦ ꯃꯁꯥꯕꯤ ꯃꯥꯕꯨ ꯌꯦꯡꯂꯒ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯆꯪꯅꯤꯡꯅ ꯑꯔꯥꯞꯄꯗꯒꯤ ꯃꯤꯇꯥꯔꯛꯏ ꯄꯥꯈꯪ ꯅꯥꯛꯇ ꯌꯧꯖꯕ ꯐꯪꯂꯕꯗꯤ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯒꯗ꯭ꯔꯥ ꯈꯜꯂꯛꯏ ꯑꯋꯥꯕ ꯀꯥꯎꯈ꯭ꯔꯦ ꯃꯤꯂꯨ ꯅꯥꯄꯣꯝ ꯑꯅꯤꯗ ꯄꯤꯅ ꯄꯨꯝꯊꯨꯝ ꯊꯨꯝꯍꯠꯈ꯭ꯔꯦ ꯅꯤꯡꯉꯣꯜ ꯊꯋꯥꯏꯅ ꯄꯥꯔꯤ ꯅꯥꯛꯇ ꯆꯠꯈ꯭ꯔꯦꯗꯣ ꯄꯥꯔꯤꯅ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯂꯥꯟꯈ꯭ꯔꯕꯗ ꯆꯪꯅꯤꯡꯅ ꯍꯟꯅ ꯌꯦꯡꯊꯣꯔꯛꯏ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡꯅ ꯄꯨꯝꯌꯣꯝ ꯌꯣꯝꯂꯕ ꯂꯩꯍꯧ ꯐꯕꯤ ꯎ ꯊꯝꯕꯥꯜ ꯑꯃꯅ ꯅꯤꯡꯉꯣꯜ ꯃꯤꯠꯌꯦꯡ ꯊꯠꯂꯒ ꯄꯥꯔꯤꯅ ꯅꯤꯡꯉꯣꯜꯒꯤꯗꯃꯛ ꯇꯝꯈꯤꯕ ꯁꯤꯡꯉꯦꯜ ꯂꯩꯅꯤꯀꯣ ꯈꯜꯂꯨꯔꯦ ꯁꯥꯅꯧ ꯄꯨꯛꯅꯤꯡ ꯄꯦꯟꯈ꯭ꯔꯕꯣꯏ ꯁꯦꯡꯐꯥꯇꯕ ꯃꯈꯣꯟꯗ ꯏꯁꯩ ꯑꯃ ꯉꯪꯂꯛꯏ ꯎ ꯊꯝꯕꯥꯜ ꯆꯤꯡꯒꯤ ꯅꯋꯥ ꯎ ꯊꯝꯕꯥꯜ ꯂꯩꯔꯥꯡ ꯅꯧ ꯇꯥꯕꯨ ꯌꯦꯡꯂꯒ ꯄꯂꯦꯝ ꯎꯔꯣꯡ ꯃꯥꯟꯕ ꯂꯩ ꯄꯥꯈꯪ ꯑꯣꯏꯕꯅ ꯆꯤꯜꯂꯒ ꯅꯨꯔꯥꯏ ꯄꯨꯛꯅꯤꯡ ꯅꯨꯡꯉꯣꯜ ꯂꯩ ꯁꯤꯡꯉꯦꯜ ꯏꯇꯥꯋꯣ ꯂꯩꯅꯨꯡꯁꯤ ꯅꯤꯡꯉꯣꯜ ꯏꯇꯥ ꯁꯥꯟꯅꯁꯤꯅꯦ ꯍꯣ ꯅꯪꯒ ꯑꯩꯒ ꯇꯤꯟꯅꯁꯤ ꯄꯥꯃꯨ ꯃꯀꯥ ꯌꯧꯅꯁꯤ ꯍꯥ ꯌꯧꯅꯁꯤ ꯍꯥ ꯌꯧꯅꯁꯤ ꯒꯥꯏꯔꯦꯝꯅꯩ ꯃꯇꯥꯒꯤ ꯏꯁꯩꯗꯨ ꯇꯥꯔꯒ ꯅꯣꯛꯂꯛꯏ ꯆꯪꯅꯤꯡ ꯃꯪꯐꯥꯎꯅꯩ ꯃꯇꯥꯗ ꯍꯥꯏꯔꯛꯏ ꯄꯥꯔꯤ ꯏꯕꯨꯡꯁꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ
ꯃꯕꯨꯛ ꯃꯄꯥꯎꯅ ꯐꯔꯤꯕ ꯆꯅꯤꯡ ꯃꯇꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯏꯄꯦꯟ ꯍꯦꯛ ꯄꯦꯜꯂꯤ꯫ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒ ꯆꯥꯟꯅꯈ꯭ꯔ ꯃꯥꯜꯂꯦ꯫ ꯃꯇꯥꯗ ꯍꯪꯂꯛꯏ, ꯅꯍꯥꯛꯁꯨ ꯑꯗꯨꯝ ꯑꯣꯏꯅ ꯈꯟꯕ꯭ꯔꯥ ꯏꯇꯥ? ꯑꯩꯗꯁꯨ ꯅꯠꯇꯦ, ꯈꯨꯟ ꯄꯨꯝꯕꯅꯤ ꯄꯥꯔꯤ ꯏꯕꯨꯡꯕꯨ ꯅꯨꯡꯁꯤꯗꯕ ꯌꯥꯎꯗꯦꯗꯣ꯫ ꯂꯨꯊꯧꯅꯗꯤ ꯇꯥꯊꯤ, ꯌꯥꯝꯅ ꯇꯥꯊꯤ꯫ ꯅꯍꯥꯛꯀ ꯂꯣꯟꯗꯤꯟꯅꯩ ꯍꯥꯏꯗꯨꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯩ ꯂꯣꯏꯅꯔꯛꯄꯅꯤ, ꯑꯩꯒ ꯂꯣꯟꯗꯤꯟꯅꯩ ꯍꯥꯏꯗꯨꯅ ꯁꯥꯎꯔꯤꯕꯣꯏꯔꯦꯀꯣ? ꯃꯕꯨꯛ ꯐꯠꯇꯕ ꯍꯥꯏꯕꯗꯨꯅꯤ, ꯁꯥꯎꯒꯦꯃꯈꯩ ꯁꯥꯎꯖꯁꯅꯨ꯫ ꯑꯩꯅ ꯇꯥꯛꯀꯦ ꯅꯤꯡꯂꯛꯄ ꯀꯨꯏꯔꯕꯅꯤ, ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯥꯗꯦꯀꯣ꯫ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯅꯤ ꯄꯥꯔꯤ ꯏꯕꯨꯡꯕꯨ꯫ ꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯋꯥꯁꯤ ꯇꯥꯕꯗ ꯆꯅꯤꯡ ꯃꯕꯨꯛꯇ ꯑꯀꯤꯕ ꯄꯣꯛꯂꯛꯏ꯫ ꯃꯍꯥꯛꯅ ꯆꯤꯡꯅꯔꯝꯕ ꯀꯨꯏꯔꯕꯅꯤ꯫ ꯋꯥꯛꯆꯤꯡ ꯍꯔꯥꯎꯒꯤ ꯍꯥꯛꯇꯛꯇ ꯃꯔꯧ ꯆꯥꯎꯕ ꯂꯨꯊꯧꯅꯤ꯫ ꯃꯍꯥꯛꯅ ꯆꯅꯤꯡꯕꯨ ꯄꯥꯝꯖꯩ ꯍꯥꯏꯕꯁꯦ ꯈꯨꯜ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯈꯨꯜꯂꯥꯛꯄꯅꯁꯨ ꯂꯨꯊꯧꯕꯨ ꯆꯥꯔꯤ꯫ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯄꯥꯔꯤ ꯍꯜꯂꯛꯂꯦ, ꯅꯤꯡꯉꯣꯜꯒꯤꯗꯃꯛ ꯇꯥꯎꯖꯤꯡ ꯍꯩꯔꯥꯡ ꯄꯨꯔꯛꯏ꯫ ꯆꯅꯤꯡꯒꯤ ꯄꯨꯛꯅꯤꯡꯗ ꯈꯪꯍꯧꯗꯅ ꯑꯋꯥꯕ, ꯆꯤꯡꯅꯕꯒꯤ ꯏꯍꯨꯟ ꯑꯃ ꯂꯥꯛꯈꯤꯕꯗꯣ ꯃꯥꯏꯊꯣꯡ ꯊꯝꯕꯥꯜꯗ ꯃꯃꯤ ꯇꯥꯈ꯭ꯔꯦ꯫ ꯄꯥꯃꯨ ꯃꯁꯨꯡ ꯂꯥꯡꯒꯤꯅꯤ? ꯄꯥꯔꯤꯅ ꯍꯪꯂꯛꯏ꯫ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅꯕꯒꯨꯝ ꯎꯕꯕꯨ ꯅꯕꯥꯅꯤꯇ ꯉꯥꯏꯕꯗ ꯀꯤꯔꯝꯂꯕ꯭ꯔꯣ? ꯑꯗꯨꯒꯤ ꯅꯠꯇꯦ, ꯑꯩꯅ ꯀꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯄꯨ ꯂꯨꯊꯧꯅ ꯁꯥꯎꯏ ꯍꯥꯏꯕ ꯇꯥꯕꯗꯒꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯁꯥꯎꯔꯤꯕꯗꯤ ꯀꯔꯤꯒꯤ? ꯑꯩꯗꯤ ꯀꯔꯤꯁꯨ ꯂꯥꯜꯂꯨꯗꯦꯅ ꯃꯉꯣꯟꯗ, ꯑꯩꯒ ꯂꯣꯟꯗꯤꯟꯅꯩ ꯍꯥꯏꯗꯨꯅ꯫ ꯃꯗꯨꯒꯤꯗꯃꯛ ꯀꯔꯤꯒꯤ ꯑꯗꯨꯛ ꯆꯤꯡꯅꯔꯤ? ꯅꯍꯥꯛꯀꯤ ꯋꯥ ꯃꯉꯥꯏ꯫ ꯃꯍꯥꯛꯅ ꯁꯥꯎꯏ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯑꯩꯒꯤ ꯋꯥ ꯉꯥꯏꯔꯤꯕ? ꯑꯁꯦꯡꯕꯅꯤ ꯆꯅꯤꯡ, ꯑꯩꯍꯥꯛꯇꯤ ꯈꯨꯟꯗꯥꯡꯂꯕꯅꯤ, ꯏꯄꯥꯁꯨ ꯂꯩꯇ꯭ꯔꯕ꯫ ꯑꯩꯒꯤꯗꯤ ꯅꯍꯥꯛꯀꯤ ꯌꯥꯏꯐꯕ ꯄꯥꯝꯃꯤ꯫ ꯑꯩꯒꯤ ꯏꯍꯥꯛ-ꯊꯛꯀꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯊꯣꯛꯍꯟꯅꯤꯡꯗꯦ꯫ ꯑꯩꯅ ꯋꯥꯖꯕꯅ ꯍꯦꯟꯅ ꯐꯩ꯫ ꯅꯍꯥꯛꯅ ꯂꯦꯞꯂꯔꯣꯏ ꯍꯥꯏꯔꯕꯗꯤ ꯈꯪꯗ꯭ꯔꯦ, ꯑꯩꯒꯤꯗꯤ ꯑꯔꯦꯞꯄꯅꯤ ꯄꯨꯟꯁꯤ ꯑꯁꯤꯃꯒꯤ, ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯄꯥꯔꯤꯅ ꯅꯤꯡꯉꯣꯜ ꯃꯇꯥ ꯑꯅꯤꯗ ꯇꯥꯎꯖꯤꯡ ꯍꯩꯔꯥꯡ ꯄꯤꯔꯛꯂꯦ꯫ ꯒꯥꯏꯔꯦꯝꯅꯩꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡ, ꯍꯩꯗꯤ ꯂꯥꯏꯕꯨ ꯂꯥꯏꯔꯤ, ꯂꯩꯔꯥꯡ ꯆꯔꯣꯡ ꯑꯃꯠꯇ ꯍꯦꯛꯄꯤꯌꯨꯕꯥ ꯑꯩꯈꯣꯏ ꯑꯅꯤꯒꯤ꯫ ꯀꯔꯤ ꯂꯩꯔꯥꯡ ꯍꯦꯛꯎꯒꯦ? ꯁꯤꯡꯉꯦꯜ ꯂꯩꯁꯛ ꯁꯨꯔꯦꯗꯣ, ꯑꯁꯤꯗ ꯁꯥꯠꯂꯤꯕ, ꯅꯄꯨꯛꯅꯤꯡꯅ ꯇꯥꯕ ꯈꯜꯂꯨ꯫ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯍꯦꯛꯄꯤꯌꯨ, ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯂꯩꯆꯨꯁꯦ꯫ ꯑꯩꯒꯤ ꯋꯥ ꯑꯃꯗꯤ ꯍꯥꯏꯕꯤꯒꯦ, ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯆꯤꯟꯕꯁꯦ ꯅꯤꯡꯕ ꯊꯨꯡꯗꯦ ꯍꯥꯏꯕꯅꯤꯀꯣ꯫ ꯄꯥꯔꯤꯅ ꯂꯛꯅꯔꯛꯏ꯫ ꯆꯅꯤꯡꯅ ꯋꯥꯗꯨ ꯇꯥꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯍꯪꯂꯛꯏ, ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯩ, ꯑꯩꯁꯨ ꯃꯨꯟꯅꯗꯤ ꯈꯪꯗꯦ꯫ ꯀꯅꯥꯒꯤ ꯑꯍꯟꯅꯣ? ꯑꯩꯈꯣꯏꯗꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯇꯥꯖꯗ꯭ꯔꯤ꯫ ꯈꯨꯜꯂꯥꯛꯄꯤꯅꯁꯨ ꯍꯥꯏ, ꯑꯋꯣꯏꯕꯔꯅꯦ? ꯍꯣꯔꯦꯟ ꯍꯪꯒꯦꯀꯣ꯫ ꯍꯪꯉꯨ, ꯊꯥꯖꯗ꯭ꯔꯒ ꯑꯩꯅ ꯍꯥꯏꯕꯅꯤ ꯍꯥꯏꯌꯨ꯫ ꯍꯥꯏꯒꯅꯤ, ꯀꯔꯤꯒꯨꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯄꯥꯈꯪ ꯁꯔꯨꯛ ꯑꯣꯏꯕꯤꯌꯨ, ꯑꯩꯗꯤ ꯅꯤꯡꯕ ꯀꯥꯏꯕ ꯉꯝꯖꯔꯣꯏ, ꯏꯉꯥꯎ ꯉꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯅꯣꯛꯂꯗꯨꯅ, ꯆꯨꯝꯅ ꯂꯛꯅꯔꯨꯕꯅꯤ ꯄꯥꯔꯤꯗꯤ, ꯑꯗꯨꯕꯨ ꯅꯤꯡꯕ ꯊꯨꯡꯗꯦ ꯍꯥꯏꯔꯨꯕꯗ, ꯃꯥꯒꯤ ꯁꯔꯨꯛ ꯑꯣꯏꯌꯨ ꯍꯥꯏꯔꯛꯄꯗ ꯄꯥꯔꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯈ꯭ꯔꯦ꯫ ꯆꯅꯤꯡꯁꯨ ꯍꯥꯏꯗꯣꯛꯂꯨꯕ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯥꯅ ꯍꯥꯏꯈ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤ ꯃꯔꯝꯒꯤ ꯍꯥꯏꯗꯣꯛꯂꯨꯕꯅꯣ? ꯄꯥꯔꯤꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯛꯅ ꯑꯃꯨꯛ ꯑꯗꯨꯝꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯂꯥꯏꯕꯛ ꯊꯤꯗꯨꯅ ꯂꯥꯛꯂꯕꯅꯤ, ꯑꯩꯅꯕꯨ ꯅꯤꯡꯕ ꯊꯨꯡꯕ ꯍꯧꯅꯕ꯭ꯔꯣ? ꯆꯅꯤꯡꯅ ꯄꯥꯔꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯦꯗꯣ꯫ ꯋꯥꯔꯛ ꯊꯧꯑꯣꯏꯗꯕꯤ, ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤꯅꯤ ꯈꯟꯗꯨꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈ꯭ꯔꯕ꯭ꯔꯥ ꯆꯤꯡꯅꯔꯛꯏ꯫ ꯑꯗꯨꯒꯤꯗꯤ ꯂꯥꯏꯔꯗꯨꯅ ꯄꯥꯔꯤꯅ ꯃꯅꯤꯡ ꯊꯨꯡꯗꯕ ꯊꯣꯛꯂꯕꯗꯤ ꯃꯍꯥꯛꯀꯤꯁꯨ ꯃꯥꯡꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯒꯤ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯋꯥꯗꯤ ꯊꯣꯏꯅ ꯈꯜꯂꯨꯗꯦ, ꯄꯥꯔꯤꯒꯤꯗꯃꯛꯇꯤ ꯀꯥꯏꯍꯟꯅꯤꯡꯗꯦ꯫ ꯑꯁꯤꯅꯤ ꯃꯥꯅ ꯑꯁꯨꯛ ꯀꯨꯏꯅ ꯇꯥꯜꯂꯛꯂꯤꯕꯁꯦ, ꯉꯁꯤꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛ ꯍꯥꯏꯗꯣꯛꯂꯨꯔꯦꯗꯣ꯫ ꯅꯨꯡꯁꯤꯕ ꯀꯧꯕ ꯁꯛꯈꯪꯅꯔꯛꯄꯗ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯅꯤ, ꯁꯛꯈꯪꯅꯔꯛꯄꯗ ꯉꯥꯏꯔꯤꯕ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯅꯤ, ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄꯨꯛꯅꯤꯡ ꯅꯤꯡꯁꯤꯡꯅꯤꯡꯉꯥꯏꯅꯤ, ꯅꯨꯡꯁꯥ ꯊꯤꯅꯤꯡꯉꯥꯏꯇ ꯃꯑꯣꯏꯔꯦ꯫ ꯀꯔꯤ ꯅꯠꯇ꯭ꯔꯕ ꯑꯁꯤꯃꯒꯤ ꯃꯔꯨ ꯐꯪꯅ ꯃꯈꯟꯅꯩ, ꯄꯨꯛꯅꯤꯡ ꯋꯥꯅꯤꯡꯉꯥꯏ ꯃꯑꯣꯏꯅꯩ, ꯈꯜꯂꯣ ꯍꯥꯏꯕꯒꯤꯁꯨ ꯈꯟꯕꯤꯗꯦ꯫ ꯅꯨꯡꯁꯤ ꯀꯧꯕ ꯂꯝꯗꯨꯗꯤ ꯏꯇꯣꯞ ꯇꯣꯞꯄ ꯇꯥꯏꯕꯪ ꯂꯣꯟꯆꯠ ꯀꯥꯔꯟꯅꯐꯝ ꯑꯃꯅꯤ, ꯐꯖꯕ ꯉꯥꯛꯅ ꯐꯖꯔꯝꯗ꯭ꯔꯦ꯫ ꯆꯅꯤꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯅ ꯂꯥꯟꯈ꯭ꯔꯦ ꯏꯕꯨꯡ, ꯅꯤꯡꯕ ꯀꯥꯏꯕ ꯀꯧꯕꯗꯣ ꯑꯩꯒꯤ ꯁꯔꯨꯛ ꯑꯣꯏꯖꯒꯦ, ꯅꯍꯥꯛꯀꯤ ꯅꯇꯨꯡ ꯏꯟꯕꯇꯗꯤ ꯉꯝꯖꯒꯦ꯫
ꯃꯊꯟꯗ ꯑꯃꯨꯛ ꯋꯥꯔꯛꯆꯔꯛꯏ ꯆꯥꯅꯤꯡꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯄꯥꯔꯤꯅ ꯃꯥꯅ ꯂꯥꯟꯈ꯭ꯔꯕꯔꯥ ꯑꯃꯨꯛꯀꯁꯨ ꯈꯜꯂꯛꯏ ꯀꯔꯤ ꯅꯠꯇꯕꯗ ꯃꯥꯅ ꯋꯥ ꯌꯥꯝꯍꯜꯂꯦ ꯅꯤꯡꯂꯛꯏ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯡꯗ ꯎꯔꯤꯕ ꯂꯩꯍꯥꯎ ꯃꯈꯣꯡ ꯇꯥꯅ ꯆꯪꯁꯤꯜꯂꯛꯏ ꯂꯩꯔꯥꯡ ꯆꯔꯣꯡ ꯍꯦꯛꯄꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯎꯊꯛ ꯌꯧꯈ꯭ꯔꯦ ꯅꯤꯡꯉꯣꯜ ꯂꯩꯕ ꯃꯥꯏꯀꯩꯗ ꯂꯩꯔꯥꯡ ꯆꯔꯣꯡ ꯊꯥꯗꯔꯛꯏ ꯑꯣꯟꯊꯣꯛꯄꯅꯤ ꯆꯥꯅꯤꯡꯅ ꯄꯥꯝꯖꯕ ꯂꯩꯍꯥꯎ ꯂꯩꯔꯦꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁꯤꯡꯉꯦꯜ ꯆꯔꯣꯡꯗꯨ ꯎꯔꯒ ꯍꯦꯛ ꯆꯤꯟꯕ ꯉꯝꯗ꯭ꯔꯦꯗꯣ ꯀꯔꯦꯝꯅ ꯃꯇꯥꯗ ꯁꯤꯡꯉꯦꯜ ꯆꯔꯣꯡ ꯈꯨꯜꯂꯛꯏ ꯃꯇꯥꯒꯤꯗꯃꯛ ꯃꯁꯤꯅ ꯍꯦꯜꯂꯤ ꯑꯗꯨꯅ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤ ꯀꯨꯝꯊꯔꯛꯂꯔꯦ ꯁꯤꯡꯉꯦꯜ ꯂꯩꯒꯤ ꯂꯩꯎꯗ ꯇꯥꯡꯖꯔꯝꯕ ꯀ꯭ꯋꯥꯛꯂꯩ ꯆꯔꯣꯡ ꯑꯃꯁꯨ ꯅꯤꯡꯉꯣꯜ ꯑꯅꯤꯒꯤ ꯍꯦꯛꯂꯛꯏ ꯃꯍꯥꯛꯅ ꯄꯥꯎꯔꯣꯟ ꯊꯥꯔꯨꯕꯅ ꯆꯥꯅꯤꯡ ꯃꯄꯨꯛꯅꯤꯡ ꯈꯣꯏꯔꯥꯡꯈ꯭ꯔꯦ ꯈꯟꯗꯨꯅ ꯄꯥꯈꯪ ꯈꯨꯠꯅ ꯀ꯭ꯋꯥꯛꯂꯩ ꯆꯔꯣꯡꯗꯨ ꯁꯥꯅꯧꯒꯤ ꯈꯨꯠꯇ ꯄꯤꯕꯤꯔꯦ ꯂꯩꯔꯥꯡ ꯆꯔꯣꯡ ꯑꯃꯁꯨ ꯅꯤꯡꯉꯣꯜꯒꯤ ꯅꯥꯄꯗ ꯆꯤꯟꯕꯤꯔꯦ ꯆꯥꯅꯤꯡ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯖꯩ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯕꯁꯨ ꯇꯣꯛꯂꯁꯅꯨ ꯈꯟꯖꯈꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯆꯤꯡꯅꯕ ꯑꯗꯨꯃꯗꯤ ꯃꯀꯣꯛꯈꯤꯗ꯭ꯔꯦ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯆꯤꯜꯂꯒ ꯅꯤꯡꯕ ꯊꯨꯡꯗꯦ ꯍꯥꯏꯕꯗꯣ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯈꯨꯂꯥꯛꯄꯤꯗ ꯍꯪꯂꯨꯒꯦ ꯅꯤꯡꯂꯛꯏ ꯅꯨꯃꯤꯠ ꯆꯥꯏꯔꯛꯂꯦ ꯑꯗꯨꯕꯨ ꯄꯥꯔꯤ ꯆꯥꯡꯅꯤꯡꯗꯤ ꯊꯧꯁꯥꯈꯤꯗꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯍꯥꯛꯇꯛꯇꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯁꯥꯟꯅꯈꯤ ꯀꯨꯏꯈ꯭ꯔꯦ ꯁꯥꯟꯅꯃꯤꯟꯅꯈꯤꯗꯕ ꯀꯅꯥꯅꯁꯨ ꯊꯤꯡꯕꯗꯤ ꯅꯠꯇꯦ ꯄꯣꯟꯗ ꯌꯣꯛꯂꯕꯤ ꯆꯦꯛꯂꯥꯅ ꯃꯥꯂꯪ ꯑꯇꯤꯌꯥ ꯐꯪꯕꯒꯨꯝ ꯅꯤꯡꯉꯣꯜ ꯄꯨꯛꯅꯤꯡ ꯐꯥꯎꯈ꯭ꯔꯦꯗꯣ ꯑꯋꯥꯕ ꯀꯣꯡꯒꯥꯏ ꯀꯥꯎꯔꯛꯂꯦ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏ ꯑꯇꯦꯝꯕꯗꯨ ꯃꯍꯧꯁꯥꯅ ꯌꯧꯈꯤꯗꯕ ꯂꯝꯗꯨ ꯃꯉꯥꯏꯈ꯭ꯔꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯉꯝꯗ꯭ꯔꯦꯗꯣ ꯁꯤꯡꯉꯦꯜ ꯂꯩꯁꯛ ꯑꯃ ꯎꯔꯨꯔꯦ ꯈꯣꯏꯕꯨ ꯅꯧꯏ ꯅꯤꯡꯉꯣꯜꯒꯤ ꯂꯩꯔꯥꯡ ꯂꯩꯀꯥ ꯈꯨꯗꯤꯡꯒꯤ ꯂꯩꯍꯤ ꯄꯥꯝꯕ ꯂꯥꯡꯇꯛꯅꯕ ꯈꯣꯏꯃꯨꯒꯤ ꯄꯨꯛꯊꯦꯝ ꯅꯥꯎꯊꯦꯝ ꯈꯣꯟ ꯇꯥꯔꯒꯁꯨ ꯌꯦꯡꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯩ ꯂꯩꯁꯥꯠ ꯐꯔꯕꯤ ꯂꯩꯔꯥꯡꯒꯤ ꯂꯩꯀꯥꯗ ꯈꯣꯏꯃꯨꯅ ꯀꯥꯏꯗꯣꯡ ꯎꯔꯒ ꯄꯨꯛꯅꯤꯡ ꯇꯅꯤꯛꯏ ꯁꯤꯡꯉꯦꯜ ꯂꯩꯒꯤ ꯂꯩꯔꯣꯡꯊꯦꯟ ꯂꯩꯔꯥꯡ ꯃꯥꯟꯕꯤ ꯆꯪꯅꯤꯡꯁꯨ ꯁꯤꯡꯉꯦꯜ ꯂꯩꯀꯛ ꯇꯤꯜꯂꯛꯂꯦ ꯀꯔꯦꯝꯅꯩꯅ ꯃꯇꯥꯗ ꯍꯧꯗꯣꯛꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯊꯦꯡꯂꯦ ꯏꯇꯥ ꯌꯨꯝ ꯌꯧꯕꯗ ꯃꯝꯂꯒꯅꯤ ꯆꯠꯂꯁꯤꯅꯦ ꯑꯩꯈꯣꯏꯁꯨ ꯍꯣꯏ ꯏꯇꯥ ꯆꯠꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯦ ꯅꯕꯨꯡ ꯉꯥꯏꯕꯁꯦ ꯆꯩꯕꯤꯔꯝꯂꯒꯅꯤ ꯑꯩꯈꯣꯏꯒꯤ ꯏꯍꯥꯛꯊꯛꯀꯤ ꯄꯥꯔꯤꯅ ꯈꯨꯝꯂꯛꯏ ꯑꯩꯉꯣꯟꯗ ꯇꯥꯏꯁꯤꯟꯗꯨꯅ ꯀꯥꯟꯅꯔꯣꯏ ꯍꯟꯗꯗꯨꯅ ꯇꯣꯛꯀꯅꯤꯀꯣ ꯑꯗꯨꯁꯨ ꯑꯩꯅꯅꯤ ꯍꯥꯏꯒꯅꯤꯗꯣ ꯅꯈꯣꯏ ꯑꯅꯤꯅ ꯉꯁꯤ ꯑꯩꯍꯥꯛꯅ ꯏꯊꯟꯇ ꯅꯈꯣꯏ ꯑꯅꯤꯒ ꯂꯥꯛꯄꯁꯦ ꯑꯩꯅ ꯑꯁꯣꯏꯕ ꯇꯥꯔꯒꯅꯤ ꯀꯔꯦꯝꯅ ꯑꯗꯨꯒꯤ ꯅꯠꯇꯦ ꯏꯕꯨꯡ ꯀꯔꯦꯝꯅꯅ ꯈꯨꯝꯃꯛꯏꯝꯅꯤ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯂꯦ ꯆꯠꯄꯅ ꯐꯔꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯍꯧꯅꯕꯤ ꯅꯨꯃꯤꯠꯅ ꯆꯤꯡꯌꯥ ꯊꯥꯡꯂꯛꯄ ꯂꯥꯛꯄꯅ ꯆꯥꯛꯇꯥꯔꯨꯕ ꯆꯦꯛꯂꯥꯁꯤꯡꯅ ꯃꯍꯨꯝ ꯇꯝꯅ ꯄꯥꯏꯕꯒꯨꯝ ꯑꯔꯥꯞꯄꯗ ꯆꯥꯛꯇꯥꯔꯨꯕ ꯆꯦꯛꯂꯥꯁꯤꯡꯅ ꯃꯍꯨꯝ ꯇꯝꯅ ꯄꯥꯏꯕꯒꯨꯝ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯍꯩ ꯁꯦꯝ ꯁꯥꯔꯒ ꯃꯍꯧꯁꯥ ꯀꯧꯕꯤꯒꯤ ꯁꯛꯇꯝ ꯌꯦꯡꯅ ꯃꯈꯣꯏꯒꯤ ꯃꯈꯨꯟ ꯇꯝꯂꯛꯂꯦ ꯑꯗꯨꯕꯨ ꯄꯥꯔꯤ ꯆꯥꯅꯤꯡ ꯑꯅꯤꯗꯤ ꯑꯁꯥꯏ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯆꯤꯟꯕ ꯇꯧꯍꯩꯗꯦ ꯍꯥꯏꯅ ꯉꯥꯡꯅꯈꯤꯕ ꯑꯗꯨꯅꯔ ꯈꯪꯗꯦ ꯀꯌꯥ ꯍꯩꯅꯤꯡꯗꯕꯒꯨꯝ ꯎꯈꯔꯦ ꯑꯍꯨꯝꯗꯨꯒꯤ ꯃꯔꯛꯇ ꯑꯃꯠꯇ ꯉꯥꯏꯔꯦ ꯆꯨꯝꯂꯤꯕ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯆꯤꯡꯒꯤ ꯑꯉꯝꯕ ꯂꯣꯏꯔꯛꯂꯦ ꯈꯨꯜꯒꯤ ꯁꯤꯡ ꯆꯟꯐꯝ ꯌꯧꯁꯤꯜꯂꯛꯂꯦ ꯃꯐꯝ ꯑꯗꯨꯗ ꯃꯥꯡꯗ ꯁꯤꯡꯖꯟ ꯀꯣꯛꯊꯣꯡ ꯊꯥꯔꯗꯨꯅ ꯍꯨꯃꯥꯡ ꯍꯨꯟꯗꯣꯛꯂꯝꯕ ꯂꯨꯊꯧꯕꯨ ꯎꯔꯛꯂꯦ ꯑꯆꯪꯕ ꯃꯤꯒꯤ ꯋꯥ ꯉꯥꯡꯅꯒꯅꯨ ꯍꯥꯏꯕꯗꯨꯃꯛ ꯍꯦꯛ ꯊꯣꯛꯂꯦꯗꯣ ꯑꯍꯨꯝ ꯑꯗꯣ ꯍꯔꯥꯎꯅ ꯂꯥꯛꯃꯤꯟꯅꯕꯗꯣ ꯃꯍꯥꯛꯅ ꯎꯔꯛꯏ ꯂꯨꯊꯧꯒꯤ ꯃꯄꯨꯛꯇ ꯆꯥꯅꯤꯡꯕꯨ ꯈꯝꯕꯟꯕꯗꯒꯤ ꯁꯥꯎꯔꯝꯕ ꯀꯨꯏꯔꯕꯅꯤ ꯉꯁꯤꯁꯨ ꯑꯃꯨꯛ ꯄꯥꯔꯤ ꯆꯥꯅꯤꯡ ꯍꯔꯥꯎ ꯂꯥꯛꯃꯤꯟꯅꯕꯗꯨ ꯎꯕꯗ ꯂꯨꯊꯧ ꯄꯨꯛꯅꯤꯡ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯗꯨꯕꯨ ꯆꯥꯅꯤꯡꯒꯤ ꯃꯃꯥꯡꯗꯗꯤ ꯍꯨꯏ ꯅꯥꯔꯦꯛꯄꯗꯨ ꯃꯉꯥꯏꯈ꯭ꯔꯦ ꯃꯔꯤꯟ ꯈꯪꯅꯔꯕ ꯁꯃꯥꯟꯅꯕ ꯃꯁꯦꯟꯅꯤ ꯈꯧꯕꯨꯡ ꯈꯨꯟꯗ ꯆꯥꯎꯃꯤꯟꯅꯔꯛꯄꯅꯤ ꯄꯥꯔꯤꯁꯨ ꯍꯪꯒꯣꯏꯔꯛꯏ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯀꯜꯂꯛꯄ ꯋꯥꯈꯜꯅ ꯃꯩꯔꯤ ꯊꯣꯛꯈ꯭ꯔꯦꯗꯣ ꯑꯗꯨ ꯂꯣꯠꯄ ꯍꯣꯠꯅꯕꯗ ꯃꯃꯤꯠ ꯑꯅꯤꯃꯛ ꯀꯣꯔꯤ ꯁꯪꯕꯗꯨ ꯃꯉꯥꯏꯔꯦ ꯆꯥꯅꯤꯡꯁꯨ ꯂꯨꯊꯧ ꯎꯕꯗ ꯇꯨꯡ ꯃꯥꯡ ꯌꯦꯡꯉꯤ ꯂꯨꯊꯧꯅ ꯁꯦꯝ ꯁꯥꯔꯗꯨꯅ ꯀꯧꯔꯛꯏ ꯄꯣꯊꯥꯔꯈꯣ ꯆꯥꯅꯤꯡ ꯈꯣꯝꯕꯤ ꯌꯥꯝꯅ ꯋꯥꯅ ꯎꯔꯦꯅꯦ ꯇꯔꯥ ꯆꯌꯣꯝ ꯆꯥꯔꯈꯣ ꯏꯃꯥꯅ ꯄꯤꯔꯛꯄ ꯂꯨꯊꯧꯅ ꯍꯥꯏꯔꯛꯏ ꯆꯥꯅꯤꯡꯗꯤ ꯊꯣꯏꯅ ꯊꯧꯁꯥꯔꯨꯗ꯭ꯔꯦ ꯈꯨꯝꯗꯕ ꯌꯥꯗꯕꯒꯤ ꯈꯨꯝꯂꯛꯏ ꯉꯁꯤꯗꯤ ꯊꯦꯡꯈ꯭ꯔꯦ ꯑꯩꯈꯣꯏ ꯆꯠꯂꯝꯂꯒꯦ ꯃꯈꯣꯏ ꯑꯍꯨꯝ ꯄꯔꯞ ꯆꯠꯈꯠꯂꯤ ꯄꯥꯔꯤꯅ ꯆꯥꯅꯤꯡꯒꯤ ꯄꯥꯎꯈꯨꯝ ꯇꯥꯕꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯕꯒꯨꯝ ꯇꯧꯏ ꯂꯨꯊꯧꯅ ꯀꯧꯔꯛꯇ꯭ꯔꯕꯗ ꯃꯥꯅꯁꯨ ꯀꯧꯔꯨꯗ꯭ꯔꯦ ꯉꯝꯃꯣꯏ ꯍꯥꯏꯔꯒ ꯍꯦꯛꯄꯛ ꯂꯣꯏꯔꯦ ꯀꯔꯤꯒꯤ ꯀꯣꯏꯊꯣꯛꯂꯨꯔꯤꯕꯅꯣ ꯍꯥꯏꯅ ꯄꯥꯔꯤꯅ ꯈꯜꯂꯤ ꯃꯕꯨꯛꯇ ꯆꯥꯡꯅꯤꯡꯅ ꯌꯥꯗ꯭ꯔꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯂꯨꯊꯧꯗꯤ ꯃꯈꯣꯏꯗꯣ ꯊꯤꯠꯈ꯭ꯔꯦ
ꯄꯥꯔꯤꯕꯨ ꯑꯗꯨꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯑꯍꯨꯝꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯈꯨꯠ ꯃꯁꯥ ꯊꯦꯛꯍꯧꯏ꯫ ꯃꯃꯥꯅ ꯄꯤꯔꯛꯄ ꯆꯩꯌꯣꯝꯗꯣ ꯅꯣꯏꯍꯠꯂꯤ꯫ ꯑꯀꯪꯕ ꯎꯁꯥ ꯑꯃꯅ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯂꯩꯔꯥꯡ ꯀꯌꯥ ꯑꯃꯁꯨ ꯐꯨꯗꯦꯛꯂꯦ꯫ ꯆꯪꯅꯤꯡꯅ ꯀꯤꯕꯗꯒꯤ ꯇꯨꯡ ꯍꯟꯅ ꯌꯦꯡꯏ꯫ ꯄꯥꯔꯤꯅ ꯆꯪꯅꯤꯡꯒꯤ ꯃꯇꯧꯗꯨ ꯍꯨꯔꯥꯟꯗꯨꯅ ꯑꯃꯨꯛ ꯌꯦꯡꯏ꯫ ꯋꯥꯗꯤ ꯉꯥꯡꯅꯗꯦ꯫ ꯄꯥꯔꯤꯒꯤ ꯃꯕꯨꯛꯇ ꯉꯁꯤꯗꯤ ꯑꯔꯣꯏꯕ ꯋꯥ ꯉꯥꯡꯅꯔꯒꯦ ꯅꯤꯡꯈ꯭ꯔꯦ꯫ ꯆꯪꯅꯤꯡꯁꯨ ꯄꯥꯔꯤꯒꯤ ꯃꯕꯨꯛ ꯈꯪꯒꯦ ꯂꯦꯞꯈ꯭ꯔꯦ꯫ ꯈꯔ ꯆꯪꯁꯤꯜꯂꯒ ꯑꯇꯦꯝꯕ ꯂꯝ ꯑꯃ ꯐꯪꯂꯦ꯫ ꯊꯦꯟ ꯃꯆꯥ ꯑꯃ ꯐꯪꯉꯦ꯫ ꯈꯨꯜ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯒꯥꯔꯦꯝꯅ ꯃꯇꯥꯗ ꯍꯥꯏꯔꯛꯏ, "ꯏꯇꯥ, ꯑꯩꯍꯥꯛ ꯁꯝꯖꯤꯟꯍꯧꯔꯒꯦ꯫ ꯏꯕꯨꯡ ꯑꯩꯍꯥꯛ ꯂꯩꯍꯧꯔꯒꯦ꯫" ꯄꯥꯔꯤ ꯆꯪꯅꯤꯡ ꯑꯅꯤꯅ ꯐꯔꯦ ꯍꯥꯏꯅ ꯌꯥꯕꯤꯔꯛꯂꯦ꯫ ꯒꯥꯔꯦꯝꯅ ꯆꯠꯈ꯭ꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯇ ꯉꯥꯏꯍꯧꯔꯦ꯫ ꯄꯥꯔꯤꯅ ꯆꯪꯅꯤꯡꯗ ꯍꯪꯂꯛꯏ, "ꯆꯪꯅꯤꯡ, ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯋꯥ ꯑꯃ ꯍꯥꯏꯔꯝꯃꯨ꯫ ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯄꯨꯛꯆꯦꯜ ꯈꯪꯂꯕꯅꯤ꯫ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯕ ꯉꯝꯒꯗ꯭ꯔꯥ?" "ꯑꯩꯁꯨ ꯃꯗꯨ ꯍꯪꯅꯤꯡꯗꯨꯅ ꯂꯩꯔꯝꯃꯤꯕꯅꯤ ꯏꯕꯨꯡꯁꯨ ꯍꯥꯏꯌꯨ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯣꯏ" ꯍꯥꯏꯅ꯫ ꯃꯈꯨꯠ ꯑꯅꯤ ꯄꯥꯏꯅꯔꯛꯏ꯫ ꯃꯃꯤꯠ ꯃꯔꯤꯃꯛ ꯆꯥꯟꯅꯔꯛꯏ꯫ ꯆꯅꯤꯡ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯥꯏꯊꯣꯡ ꯂꯩꯗ ꯂꯨꯞꯈꯔꯦ꯫ ꯄꯥꯈꯪ ꯈꯨꯠꯀꯤ ꯃꯃꯤ ꯇꯥꯕꯗ ꯅꯤꯡꯉꯣꯜꯒꯤ ꯄꯨꯛꯅꯤꯡ ꯇꯅꯤꯛ ꯇꯅꯤꯛꯏ꯫ ꯍꯛꯆꯥꯡ ꯀꯌꯥꯠ ꯐꯥꯎꯈꯔꯦ꯫ "ꯄꯥꯔꯤ, ꯑꯩꯗꯤ ꯅꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯒꯅꯤ꯫ ꯅꯨꯃꯤꯠ ꯊꯥꯅ ꯊꯣꯛꯂꯤꯃꯈꯩ ꯄꯤꯇꯠ ꯄꯥꯇꯠꯄꯅꯤ ꯈꯟꯗꯨꯅ ꯁꯃꯥꯟꯅꯕ ꯃꯃꯥꯡꯗ ꯑꯩꯕꯨ ꯆꯥꯡ ꯇꯥꯍꯟꯒꯅꯨ ꯆꯪꯅꯤꯡ꯫ ꯆꯪꯅꯤꯡ, ꯑꯩꯁꯨ ꯂꯦꯞꯈ꯭ꯔꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯒ ꯊꯥꯖꯒꯅꯤ꯫ ꯑꯩꯅ ꯀꯔꯤ ꯍꯥꯏꯔꯒ ꯊꯥꯖꯒꯅꯤ?" ꯑꯁꯤ ꯍꯥꯏꯔꯨꯔꯒ ꯑꯉꯥꯡ ꯅꯋꯥꯒꯨꯝꯅ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯄꯥꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯆꯅꯤꯡ, ꯅꯪ ꯀꯔꯤꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯔꯣꯏꯗꯒꯦ? ꯅꯍꯥꯛꯅ ꯂꯦꯞꯄ ꯑꯗꯨꯒꯨꯝ ꯑꯩꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯅꯤ꯫" ꯄꯥꯔꯤ ꯆꯪꯅꯤꯡ ꯑꯅꯤꯃꯛ ꯆꯤꯡꯒꯤ ꯂꯩꯕꯥꯛ ꯆꯤꯛꯅꯔꯦ꯫ ꯍꯥꯏꯗꯤ ꯃꯈꯣꯏ ꯋꯥꯁꯛꯅꯕꯒꯤ ꯆꯤꯡꯒꯤ ꯃꯤꯁꯤꯡꯅ ꯋꯥꯁꯛꯅꯕ ꯇꯥꯔꯒꯗꯤ ꯂꯩꯕꯥꯛꯁꯦ ꯆꯤꯛꯑꯒ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯋꯥꯁꯛ ꯑꯗꯨ ꯆꯠꯅꯔꯝꯕ꯫ ꯑꯃꯅ ꯑꯃꯒꯤ ꯂꯦꯞꯅꯁꯤ ꯍꯥꯏꯅ ꯋꯥꯁꯛ ꯄꯟꯗꯣꯟ ꯂꯣꯝꯅꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯔꯥ ꯑꯁꯤꯒꯤ ꯆꯦꯞꯇꯔꯁꯤ ꯂꯣꯏꯁꯤꯜꯂꯦ꯫